tàu nung siva hari tung kundan kino kino paleni sing na ibali na lalata kalay na tinado kaya na nang ipaleng panto kaya na ako tayo layang pangato na ibali na lalata kalay tungan na ngayang libase Asiki Nipanda 26 sector Assam Rifle na Palielgi Lai Mangai Chingzinda Nomaina Kapada Laikidaba Kakching Chumnang Lekaidagi 𝐿𝐀𝐿 Jahi Nifugani Toyge Asiva Hakchang Miyamna Jenims Mokdagi Lauduna Kakching Maning Chingda Lairol Chankri Mihada Sigi Mayokta Sem Kiba JC Amadi Kakching Miyamna Ngasi Nungtil Jenims Mokdagi Jiten Githawai Yaudaba Asiva Hakchang Puduna Lakpada National Highway 102 da Lambi Na Yeta Miyamna Ngaiduna Lainaki Amadi Jiten Githawai Yaudaba Hakchang da Miyamna Lai Jaiduna Ikaikumnaba Utki Kaksing lamkhaidagi mahaki poknafam kakching chumnang laikai fawbagi lambidasu miyamna thoknaraktuna lai chaiduna khulaw kayasu lawki jiten gi thawai yaudraba hakchang aduna mayum yorakpada laison tinson thoram pangthoklaba matungda chumnang parking ground da amuk puthoraktuna miyoi lising kyana laikatuna ikai khumnaba utki tungda miyam aduna jiten gi thawai yaudraba hakchang adu kakching maning chingda puduna lairol chanduna aroiba mathau mangam pangthokhi thokliba irang asigi matangda india government ta wafam amata pukhatpa ngamdaba Manipur ki MLA Yangkhai Delhi da chatpagi mahut Kakching da lau miyam ga wari sanasi haina Kakching Kaitel imaluki hanage secretary Nalinina Fongdokri wafam asing asi tha asigi nipanda palel da thokiba laibaktiba thongdokta laikidaba yengkhom jiten gi thawai yaudaba hakchang okpagi thoranga mari leinana Kakching lamkhai da famkiba miyam gi mifam amada mahakna Fongdokibani Manipur thokliba irang asida Assam Rifles na kuki militant singi mateng phongna pangsinduna micham miyam da khuthaba asi yaningde Assam Rifles Manipur ki athuga matam da lautho irang asigi waroisin purakpa ngamdaba MLA Minister Singsu khudakta fam thado thokliba irang asida India government amadi Manipur lengak na karigumba makhoigi oiba Thongdang amata lauba ngamdriba karigino ima kayana ahing yarektuna awaba khangliba asi lengaki mapi mapa oibasingna khangbidriba karigino nakoi gi imung manunggi mi sing thokhandana thamba yaroi haina Fongdoki In the Parliament, there are gunfighting between Kuki militant and our state security force. For that matter, so many civilians also go there for the protection of our peace civilians. But at that moment, the Assam Rifles, especially in the Parliament, 26th sector of Assam Rifles, they actually shoot the actual bullet instead of rubber bullet. They shoot and the 14 people injured. Among the 14 people, 2 are at the moment, one is dead. That is Yangkhom Jiten from Kakching. And second one is at the hospital. His name is Nanao from the Salungbang. That is why we all are gathering here to protest against the Assam Rifle. Actually, why they kill us? This is the most problem. Actually, we want to remove all the Assam Rifle from the Manipur permanently. Hojik tawnariba phibamche Assam Rifle Koki gi misam changye mayam ji da akhoi da moi da khut thari ba che akhoi di yam yaning ge Assam Rifle je akhoi di thoning handong ma moi che khara ga tangdu laita ba che akhoi ji oi bai wa khanda akhoi di pure ba ma si achaw wa lai ba makhai che achi pham thadok pi ba akhoi pame India sarkar na su akhoi gi damakta ne kana ta su moi na yengbirak tere Manipur sarkar na su yengbidere khoi ji moi na uri ba che telai khombi oi no uri bira magi matu masa sina khoi na sumai na miseng khang ba che amata yaudde ba Two civilians have been killed by the 26th sector Assam Rifle at Palen 1, and Kuki militants start the fire in Palen area.